Nan local amana singjang paiduna imung amagi miyoy sing hatkani tanabadagi license gan na kaptuna hatkray. Ngasi ayuk pung nipan ga minute kuntra rom taba matamda Lamphel Police Station gi manungsan na changa ngay usekonda layba imung amada nan local amana imung adugi sing khai na ba singjang season aduna imung adugi miyoy sing kwaitan tanaduna hana na bahon rakpadagi imung adugi miyoy amada isu tawba license gun double barrel na kapadagi nan local adu thogdok thokpam da laikhidre haire. Pausi asina phangba paugi matungina de nan local asina singjang paiduna hatkani haiduna honaram liba imung ase changa ngai use konda laiba Laisram Basanta Elias yaning piba chahi nifuga mari apokpa el tombagi yumda ne nan local asina yum aduda changlaktuna singkhai na ba thamliba singjang adu paiduna karigumba maram amata haiduna imung adugi miyoy singhana ba koitan tanakhe loina na yumbu Basanta gi apokpi mamada atam nana nan local aduna singjang na yana bohonarakpada mamagi thawai kana bohonarakpada license gun double barrel na nan local adu kapkhibane loina na nan local adu thokdok thokpham adu maktada laikhidabane laikhidraba nan local adu gi mameng Goben Basumitra apokpa budang Badumitra kawe Assam dagi ne laikhidraba Goben asi Assam dagi Manipur da laktuna ABCI Infrastructure Private Limited construction ge sinmi oina thabak subagi laibani haire. Pawasina hai mahakna karigidamakta imung adugi miyoy singjang na yanduna hana bohonaram libano haibagi chapchaba maram hojik phawba khangba ngamdre. Thogdok asigi paw hek phangbaga Imphal West District ki SP Dr. S Ibomcha amade Lamphel Police Station ki OC khoge na chingba police team na mafam adu da changsin khe loina na asi bakjang adu post mortem gi damak rims ki mirel sangda thamkhre. Thogdok adu da sizinaki ba license gun amade yumbu Laisram Basanta Lamphel Police na lakhot khre haire